미술보 चलसे मिसुरुबो हाय ना यू थकनो नंग यू थकनो ऑनलाइन मणिपुरी यूट्यूब चैनल से बेंग मैम पुनमुपु अमुक हन तरम नोक्सरी अहानबदे यामना मरुइबा पाव अमा अपडेट थमजगे ngarang tang nipan tha mari englishing ani kun humdoi nungdang pung taret makhai nipan faubagi manungda thawban district hospital gi manakta leiba lanchenba pharmacy wholesale gi pharmacy da thawban police commando da leibani haiba nupa ama sanglak tablet jepis pu haiba da sigumba hidak si nisa oina sijinnarasu yaba maramna leite haina pidre aduga dukan manungda mana sanglak thamliba hidak sing dugi escoril syrup lawthoklaga thaktokhre paisa pu hairubada gari dagi nongmai lawthoklaga nongmai na kapke tawbire aikoi micham prajabu ngakpi senbi naba leiriba moina sumaina aikoida onsilaga aki akhang pokhan bibase yamna nungai jede aduna mari leinaba home department amadi pabung cm na mideng amuktang changbiduna matungda asigumba thodok se thoktanaba tawbiyu haina haijari aduga aigi friend mayamna su amukta share tawbiduna maran leibasingda amukta yaunaba hotnaba mateng pangbiyu haina Vidya Kumari Takhelambamna asumna ibiri hojiki anoba update amana Thawal district hospital manakta hangba pharmacy amadagi namphuda changlaga escoril hidak lobata natana pharmacy mapuda nungmai utlaga afawba saruba Thawal commando personnel ama lokap yaukhre haina narol thawdangi update tagi phangjari aduga top update amana Tiramananda covid tagi hena sathiba mahik werakle KMW Manipur handak khanghaudana Tiramananda koba misak amana nungsi chanana leiriba phurup maselgi marakta irang thoknaba karim kathaina bagi mong lepa laitana satharakliba asina takpadi Ramananda haiba misak asi covid-19 dagi hena sathiba mahikama oirakle haiba takpani masida ngasi gi lengak na thuba meeting changbi hobana iramdam asigi yaipaba oigani haina kangleipak minority welfare organization KMW Manipur na press ta thador paseron amana hairi seron asina hayo kiba numit kharni gi mamangda maitai lining usit thawaidana ngang sakhibagi wathok leiring ida sajal bu hodong ga changdam na bana tana maitai pangan bu san ga changdam na tuna ngang sakpagi video viral oirakhiba si laibak thibani apun basaktam kaiba yaroi tungi miron kansi haiba pandamda leiriba kangleipak minority welfare organization Manipur na Ramananda gi thawong asi akan bumongda kandem tawi makhatana asigumba thawong satharaktana bangasi gi paliba lenga asina thubang meeting changbiu Ramananda na su asigumba thawong makhatana sathabiganu masana masabu pastor ni haijaba Ramananda kari gi damakta phurup amagi lining bu hunduna nganglibano masana pamba lining satkibada loop asina ayat apan balaite chatnabi kudimak loop asina ikai khumne adubu Ramananda pastor ama uraga kari gi damakta maitai amasung maitai pangan gi lining karim nari bano nungi wahan thokna karino Ramananda ngang sakhiba adu miyam khangna social media gi khuthangda mitai pangal da haijagadabani Ramananda na sengdokpa ngamdrabasu ngasi gi lenga na mahapu phajinduna sigumba thodok asi tungda thoktanaba wakhal tahanba matam oire ngasi gi lenga na miyam na thamliba thajaba si lenga na su hotnabiyu hairi cherona sina makhata na hai Ramananda na khangadabadi isana nongtakta tin sitlabadi isada adum tarakani haibasi kawroidabani migi phurup kanglop hunduna wangang lurabadi ai isabu miyamgi kari hairakani hai ba hanna khangbiraga ngangbigadabani hairi miyam tinba mafamda wangang ba haibasi khwaidagi lupani Quran Bible puyadasu lining amana lining amabu hunduna ngangu haibu wafam yaude adubu Ramananda na kadaidagi kochillaga lining amabu hulaga wangang libano haibasi ta sengna ngaktaba ngamde nasana chatliba lining adu sandokna ba hotna bada atopa lining amabu hunduna ngang liba Ramananda haiba misak asi lining gi mingda masagi oijaba thiba iramda masida irang thokna ba hotna ba misak ni haina lawi asigumba thawong asi makhata na chathabiganu amadi Ramananda na fattaba hiramda mateng pangsin danabasu loop asina appeal tawrakli loinana iramdam gi yaifanabagi tamakta loop sing na laurokpa thabuk thoromda loop asina su support tawgani Manipur da lo lai haibasi paratam bifam matam yaure loinana laingak na logi charak pinana ba hon na bibasu laingak ke pukning loop asina singsilakli video sing bibagdam tamam pumna mupumukana thachari na update ki damak tanung sibidun channel subscribe to biramo thank you so much